MALEM gi MAPANGAL LEIRABA LEIBAK SING gi KHWAIDAGI MARUOIBA MIEPHAM AMA OIRIBA G20 Summit Listing and Kunbari da Sharuk Yanaba gi Damak Brazil gi President LULA da SILVA na Environment amasung Climate Change Activist Licypriya Kangujam Da Barton Tourakle Brazil gi Rio de Janeiro da pangthokadaba MIEPHAM asida wa nganglunaba gi Damak numit 8 ni gi khongsatang asi Licypriya Kangujam India thadoklagani hairi G20 Summit Listing ani mari da mahakna climate disinformation thingna ba pambai singi matang da wangang baga loinana inakaira khunba leibak singna climate change ki saitheng phanghali ba leibak sing da loss and damage fund sing pina ba taksan gani hairi nakalamaram da manipur da hojek thengnari ba land amadi east timor lenga ki oiba wafam kya su summit asida thamgani hairi G20 summit listing ani kunmari da Sharuk Yanaba angang oina Barton Tourakle ba asi asia ko oina Licypriya khaktani MIEPHAM asida India ki Prime Minister Narendra Modi, USA ki President Joe Biden, France ki President Emmanuel Macron, Germany ki Chancellor Olaf Scholz, Indonesia ki President Prabowo Subianto, Italy ki Prime Minister Georgia Meloni yauna MALEM gi masak naiba luchingba kaya su Sharuk yagadoribani. Summit asigi Sharuk amu oina thasigi tarani panda government of Brazil na initiative loduna Global Alliance Against Hunger and Poverty kaupa MALEM gi leibak kaya na shungsinaba alliance ama semgani hairi. Masidasu Licypriya Kangujam na East Timor gi President Dr. Jose Ramos Horta gi mahut silaga co-chair lobaga loinana Global Task Force on Social Protection for Nutrition amadi Human Capital and Local Economic Development haibi hiramda MALEM dagi LEIRABA ko hanaba wafam kya su phongdokani hairi nakalamaromda Azerbaijan gi Baku da pangthokadaba United Nations Climate Conference listing ani kunbari COP29 da MALEM gi MARU evaluating ba kaya Sharuk yararoi haina Pongdok na rekiba aduna maram oiraga Licypriya Kangujam su conference asida Sharuk yararoi haina su pawasina makhatari